Ngasi phongkiba tongan-tonganba pausesing amadi social media da phangba pau khara update puduna laksari ahanbada maru oiba pau su extend tawbagi wafam maru oiba point ani da khurung thangduna lairi Kuki Soo gi tokaiba union territory singi demand mawong amata da yasinnaba lairoi haina su group singna phangdorakli Indian Army cross border da drone attack chathakraba matung India amasung Myanmar anigi marakta makhatana military corporation pinanaba wari sanakre Surachandpur district ta nong yamna kanna tabadagi mudslide thoktuna kuki ama laikhom nainangna puthabadagi sire sanagi khudok khran ki nupi police na pare kuki singna naga gi khul kaya maming hongdopagi mayokta ngasi ahing nongyai dagi lambi thingbe yauna general strike ki khungjang changsilakadori kangluk ki irang na maram oiraga Surachandpur da medical supply amadi essential commodity phangdabadagi awaba mayoknare Birla Emporium Ira Finance ki mapu Hiram Amtta nungaigadori investor singdagi lupa crore lising manga rom matkibagi supplementary charge sheet thagalakre Mizoram gi Henna district ta Indo-Myanmar border fencing khanaba survey hokre matai manau ka hena noibagi state singi manungda Manipur na ahum subada tare Myanmar dagi Didim Rota drug pusilakiba adu toklaga Chandel lom dagi pusilakba haure Delhi dagi Imphal damna pairakiba Indigo flight ama technical problem lairakpadagi Delhi da amu hana paikre laikhidraba miyoi singi Aadhaar card record lokatuna reactivate tawba hokre Hauzik pau sandona pijari center amasung su group anigi marakta suspension of operation su gi matangda sangdokna ba wari sanariba asida nakal anigi marakta ground rule gi clause ani sendok semjin tawbagi matangda yasinnaba purakpa ngamdana leiri source amargi matung inna paladuna agency gi pauna hai Ministry of Home Affairs MHA amasung su group anigi marakta wari sanabagi thabak chathariba asida suspension of operation su extend tawbagi matangda point anida nakal anigi marakta Yasinnaba ama purakpa ngamdana lairi Yasinnaba ngamdana lairiba point ani adudi sugi ground rule da yauriba clause ani haibadi agreement sign tawnabada saruk yariba group singna makal amatada Manipur gi territorial integrity kainaba thabak tawba yadaba haiba wafam asini atopa amana su group ki hauzik lairiba designated camp 13 asi 10 da hanthaba haiba wafam asidani camp masing hanthaba amadi mafam hongdok hongjin tawbagi wafam su sign tawnariba asigi constituent oiba ama oiriba Nongmei Revolutionary Army ZRA na kanna yaningdri masigi mathakta sugi ground rule da yauriba Manipur gi integrity territorial da sokadaba thabak amada tawba yadaba haiba clause asi semdok semjin tawduna Kuki Soo gi oiba tokhaiba union territory ama sembagi phirepta ahongba amata leitaba asina maram oiraga su extend tawbada khuruk thangduna leiri kumja lisingani Nepal gi August 22 da center government amadi Manipur government amasung Kuki Soo amasung margi lalolup kunmanga gi umbrella body ama oireba United People's Front UPF amasung Kuki National Organization KNO gi marakta suspension of operation su agreement sign tawnakraba matung sahi kudingi February tha sugi matam asi amamam sangdoktuna lakibani adubo kumja lisingani kulhumdoi gi May 3 dagi Manipur da ethnic violence hek tholakpadagi kumja lisingani kunmari gi February dagi su extend tawdana lakibani Kuki Soo gi lalolop singna makoigi oiba tokhaiba homeland ama tanduna lakliba asigi warusin ama purakpaga loinana hingsa gi thong sing chathaba lepnaba pandamda nakal ahumgi marakta agreement asi sign tawnakibani sugi ground rule gi matung inna khulai thadoklaba kedar sing masa masa gi designated camp singda leiba amadi makoi gi camp sing so lonsillaga khulai sing section na thamba camp thadoktuna kedar sing koichat chattaba camp singda chang naina security singna yengsinba amadi khulai thadoklaga kedar singda thagi stipend da lupa lising manga piba haibasu yauri Ministry of Home Affairs MHA amsung su group anigi mathakta tha asigi mari amsung tareta anirak Delhi da wari sanakiba asigi matung inna khangbada miyoi amana di printer phongdokibada su agreement ahanba sign tawnaba matamda Kuki Soo laloba singi maikeidagi Manipur amasung makhoigi oiba territorial council ama leiba haiba demand tawkibani adubu kumja lisingani kulhumdagi May 3 dagi ethnic conflict tholakhraba matung yaningdaba demand singi matangda ahongba kaya lakba hawrakibaga loinana constitution gi article 239A gi makhada legislature yawba
Union territory ama oina demand torokpani amaramda wari sanaba aduda saruk yakiba su group ki mihut amana Frinta Pondoki bagi matung inna Ministry of Home Affairs MHA gi mihut singda Delhi da tha asigi mari amasung tareta wari sanakiba aduda hanagi leiriba ground rule asi amung hana yengsinduna semdok sajin tauraga wafam maru oiba wari sanakibani aikhoigi oinadi center government political solution ama puraknaba honariba asida mating chapchana pigani adubu Kuki Soo gi tokhaiba union territory amagi demand asigi mawongda amatada yasinnaba mawong amatada yasinnaba leiroi haiba wafam su thamlakli adubu government tagi phangba pawgi matung inna union territory amagi wafam center na yaroi haiba wafam di thamlakli India amasung military junta anigi marakta makata na military corporation pinanaba amadi ngamkai ngaksen bagi thabak sing lokhat minabagi matangdo wari sanakre junta media gi pawgi matung inna Indian Armed Forces ki Defense Intelligence Agency ki Director General Lieutenant General Sri Naya Pratap Singh na usingba Indian military delegation amana nepotauda hokiba yumjagachen numita Jupiter junta chief so wingi loinana lebak adugi marakta mitin ama pangthoknaba wari sanakre hokiba nomaijing numita India gi ngongkai naknana leiba Myanmar gi chagang region de leiba United Liberation Front of Assam Independent Alpha I gi base camp singda Indian Army na drone attack chathakraba matung India amasung military junta ani gi marakta makata na military gi thabak thoram singda mating pinaba wari sanakibani lebak ani gi military makok thongba ani gi marakta India amasung Myanmar lengak anina makata na military gi thabak singda mating pinaba Indo Myanmar ngongkai paringda ingtapa phibom amada thamnaba honabada punna ngak chenabagi thabak sing lokot minaba loinana chahi adugi December thada election pangthoknaba junta na tawrang toriba asigi matang amadi rule of law loinana atai development kaya gi matang da kupno wari sanaki haidi ningsingba yai hokiba nomaijing numit ki anganba ayukta sagang region da leiba Alpha I NNCN GPRN amasung RPF PLA gi base camp singda Indian Army na Israel amadi France na saba drone chamayangkai hena sijinaduna attack chathagibani attack aduda Alpha I gi mukok thongba commander Nayan Asom laikhidabani Haukiban numit nini asi Churachandpur district nongkan na tahabadagi mudslide thoktuna Kuki ama laikhom nainang na chenthaduna puthagibadagi sire none district ki mafam kaya dasu mudslide thoktuna chathok chasinda khudong chadaba kaya mayoknari pawasina makata na hai mudslide thoktuna laikhom nainang na putharaga nansin khibadagi laikhidraba Kuki adugi mamingdi Sonminthang chahi 13 apokba Paugin kawi Churachandpur district ki Honglef subdivision ki manung chanba all Fasite village dagini ngarang numidang asi Sonminthang na mahaki mapaga loinana singda jungle kokthoklaga low unaba me sem sariba lobuk amagi khangpok sang amada tumnuna leiringaida nong yamna kanna taba aduna maram oraga khanghodana mudslide thoktuna makhoina leiriba saruk adu pulap chenthaduna turel damna puthagibani thodo aduda mahaki apokpa mapa Paugindi sining chita hinghore aduga machanupa Sonminthang di laikhom nainang aduna chenthaduna puthagraga ngasi ayu anganbada mopta mimta turel mayadagi sina phangkibani Housing social media da kanna viral oriba video amagi matangda Imphal gi Wahangbam Laikai leiba Princess Jewelry ko wa sana yonpamda sana laisinnaramlaga huranduna pukibi nupi pulisna faduna jail da thajinkre thodok aduda chenaduna jail da thajinkrebi nupi adu Pobitek Mai Laikai dagi Muhammad Pikuragi loinabi Sakina LS Apiksa sahi kunipal kawi mahak chief judicial magistrate Imphal West da Puthoklaba matung court na tha sigi 13 phawba judicial custody remand pi kibani mahakna dukal adudagi san amaga chaning mangagi khudo ama yengki adubu GPA da sel kapnaba honari ngai cherakta mi chinbagi khudong chaba loduna khudop adu huranduna chatkibani adubu CCTV gi matengna mahak phagat kibani Naga taba lam singda kanglon kaina sangsil laki pamitop singna lam khopchin duna amadi lambi sing yauna naga gi khul kaya maming hongdok pagi mayokta ngasi hing nongyai dagi lambi thingbe yauna general strike ki khongjang changsil lagani haina foothill naga coordinating committee na laukthokre committee gi secretary B Robin Kabui na kuyek pi duna press ta thadok ki bacherol amana hai saidang laba Kuki singna naga gi lam sing lambi sing maming onthok laba honari loinana mitop singna lam khopchil labasu honari
masida Nagagi territorial integrity heritage singnabani haina lowi masigi ju matakta Naga singi ngamkai da sugi camp sing thamjinnaba honarakliba asisu Naga miyamna yaba ngamloi Nagagi ngamkai da sugi camp leirabadi madu Thugaigani Naga miyamna su aikogi ipaipu singna thambiramba ngamkai ngaknaba amata oina honaminarasi hairakli Hauzik thokliba Kangluki irang asina maram oiraga Churachandpur district ki medical supply amasung essential commodity sing marang kaina fangdabadagi awaba kaya mayoknare maru oina irang asina maram oiraga national highway sing da free oina gari chatok chasin yadaba amadi hauzik thokliba landslide asina su achobo maram ama ohelle pawasina makatana hai Churachandpur district ki hospital gi oina su hauzik cardiologist amadi neurologist ki specialist doctor singi award pa leiri maru oiba testing equipment sing su management supply watpana awaba bayoknari irang asina maram oraga Churachandpur district medical supply sing shortage oibada aruba anaba kaya amadi hena kudong thingai oiri handaktasu ikui kuidana Churachandpur gi new Jobhang village da huina sikpadagi misi mina kaya yawbosu thengnakre masina Churachandpur district ta hauzik medical incentives sing yamna mathau tari national highway 2 Imphal Dimapur lambi amasung national highway 37 Imphal Jiribam lambi asisu mapung phana free oina chatpa yadri masina maram oiraga Mizoram gi Aizawl dagi Churachandpur district tamna hidak langthak yauna nomake tangai padaba polam kaya pusilakna ba khonabada logical challenge amasung transportation cost asi ka hena wangmana pochai singi mamal ka hena wangkalakpa amadi marang kaina phangdabagi awaba yamna oiri masigi matakta lambi sing asida chathok chachin tawbada security gi oiba nungnang ningai oiba phibam ama kaya su leiri maram aduna Hiram asida state amasung central government ki mieng changduna health carrier amadi basic sensitive sing awatba necessary sing kudong chadaba kaya leiriba asi kokannaba honabiu haina Churachandpur gi khunja singna media da phongthorakli investor lising manga romdagi namthak tawraga yamlaba senpham ama matkibagi damak Enforcement Directorate na Manipur da based toba Birla Emporium masigi director Hiram Amtta Singh amadi atai miyoi kharagi matakta supplementary prosecution complaint SPC file tawrakre Birla Emporium amadi Ira Finance na mari leinaba authority gi ayaba yaudana investment scheme ama chalairaga miyamda namthak tawduna sendoi chawna bigani haina yamlaba senpham ama khongat khibaga loinana loan engage property na singba thorang kaya lokhatuna laki haina enforcement directorate na maral siri miyambu namthak tawduna thaja laga investor lising manga romdagi lupa crore chani yankai hena matkibagi matangda enforcement directorate na supplementary prosecution complaint file tawrakhibani atopa company amagi makok oinasu leiriba irabandagi tongan ba miyoi kayana Manipur lengaki CID crime branch ta wakatpa kaya pukhalakpa laikre haibo wakat aduda yumpham oraga enforcement directorate na case ama lokhatuna Birla Emporium amasung Ira Finance ki mathakta thijinduna laki case asiga mari lenana enforcement directorate Birla Emporium amasu Ira Finance ki lupna lupa crore 19.2 rongi oigadaba movable amadi immovable asset test tauki hariba property sing adu investors sing da phanganabagi matangda prosecution complaint ama June 3 special provision of money laundering act PMLA court file taukibani Mizoram amasung masiga tainariba Myanmar gi border da leiriba kanglop sing asi Mizo ethnic kanglop gi miyoi sing oibana Indo-Myanmar border gi fencing khaba yaningde haina Mizoram government yauna Mizo gi CSO kayana akanba pressure tawrabasu Bangladesh amasung Myanmar gi ain kaina illegal immigrant changchilakpa thingnaba Mizoram gi Henna Kansinkhre district ta Indo-Myanmar border fencing khaba haunaba survey tawragani hairi border fencing khaba asiga mari leinana district collector Henna Kansinkhre district ki SP PRO amadi Assam Rifles ki makok thongba official yauna mifam ama pangthokre Mizoram government ki maikai dagi phongdorak libana pangthokadoriba survey asi border fencing yungnaba amasung masida sokhan gadoriba jaga singi miyamdagi feedback sing phangnabagi damaktani Mizoram gi south eastern thangbada leiriba Henna Kansinkhre district ki Thinghai amadi international anti-end exit point ama oiribane Mizoram gi district taruk haibadi Champhai Sinhaya Longtalal Hanthial Satiwal amadi
Sarship hariba district sing asi Myanmar gi Chin state ga lonariba sing ngaktani Mizoram amasung Myanmar ga lonariba border gi saruk asi punna kilometer chamnga tarani central government ki maikaidagi free movement regime asi suspend tawkibana hanagumna Myanmar amasung Mizoram anigi marakta free oina changthok changchin tawba yadre karamna Myanmar romdagi Mizoram changlake haiba tarabadi border ngak seliba Assam Rifles amadi mari leinaba official singdagi permit lobagi mathok tari masiga chap manana Myanmar dagi Mizoram da chatke haiba tarabasu system asida chatnari hariba system asi mamang sahi gi December 13 dagi chanaba hogibani central government na lokalak liba phirep asigi mayokta Mizoram Legislative Assembly na sahi asigi February thada pangthokiba mifamda yamna kanna yaningdaba phongdokibaga loinana masigi mayokta warep lokibani Mizoram gi civil society organization sing yauna Manipur da leriba Naga amasung Kuki Soo sing nasu phirep asigi mayokta yaningdaba phongdoktuna border fencing asi khaba asina lebak anigi border da leriba ethnic community singi marakta akaiba piba yauna traditional amadi imung manunggi oiba marida akaiba kaya pirakani haina yaningdaba phongdokibani adubu adu oidunasu central government ki maikaidagi Myanmar amadi Bangladesh dagi haijillakiba illegal immigrants sing asi thingnabagi damakta nampuda border fencing khabagi thabak nampuda leptana chathanaba tawrakli Hakchang arumba henba amadi ka hena noibagi thong asi punsi mahinga mari leinana laina amani haina loba hongnaragle India da matai manau animak ka hena noibagi sang yengnabada Manipurna ahum subada leire Indian Council of Medical Research ICMR na handak da phonglakiba report amada lebak asigi matai manau mari khudingi manungda amamamdi ka hena noibagi kudung chadaba mayok nei hairi ICMR na kumjali singani tarama palda kumjali singani kunmathoi phawba chathak kiba National Family Health Survey NFHS gi report nainabada loinana lebaki tongan mafamda leiba matai manau lising yankhaini thoi dagi data kopna nainaki ina kera khunba mafamda leiba matai manau ayamana khudong thiningai oiba mongda hakchangi arumba hengalakpa thengnaki miyoi bagi chakcha yuthak amasung punsi mahing honglakpana maram oiraga Jum palaba matai manau ayamba ka hena noiba amasung hakchangi arumba hengalakpani hairi ICMR gi National Institute of Cancer Province and Research ki Dr. Prasan Kumar Singh na hai imung amatada leminaba matai manau yauna chaba thakpagi mong matok manaba amadi hakchang leng otpagi chang hantharakpa maramna khudong thiningai oiraba mongda hakchangi arumba amadi anoiba hengalakpani matai manau ayamana yumda thongjaba chinjak chabagi mahuta mapandagi athongba oina leiraga chabagi hainabi leirakle ayamba matamda mobile phone paiduna leiba amadi television yengba maramna hakchang lengotpagi chang hantarakle inak kairak khunba maramna imungi thabak ingkhang mapung phana subinaba atopa miyoida sel piraga nekpagi hainabisu leirakli State asida hojik tholiba kangluki irang asina hogolakpa matamda Myanmar dagi Tidim Rota Churachandpur tamna drugsing pusilakiba adu Churachandpur amasung Myanmar ga tainariba border da security ki section torang kanna kankhalakpana anobo route ama oina Myanmar gi Tongjai dagi Sandel district ki sajik tampak lomda oina nongna drug pusilakpagi lambi oire pawgi source asina makata na hai haribana local road asida more chandel amadi Tenopal tamna drugsing puthok pusin tawbada thabak chathari loinana Tongjang dagi sajik tampak yongna drugsing asi pusilaklaba matung Churachandpur amasung Sandel district lonariba Singhu tamna drugsing asi puraba matung Churachandpur yongna amuk pukhibane Churachandpur yoraba matung German road amadi Tiger road asi phawraga Kangpokpi yoraba matung mafam asidagi amuk drugsing asi Dimapur amadi lebak asigi atopa mafam singda puthok puchin tawbagi thabak sing chathari Chandel amadi Churachandpur district lona badal leiriba Singhu hariba mafam asi Jo singna khundaba khul amani khul asida district ani Paunariba thong amasu lei Chandel district ki manungda leiba sajik tampak asi hojik Indian government ka su sign taunariba self styleship soson haukipna lead toba UKNLF ki operating base oina leibani hariba jaga asidagi lanthokraga leiriba border gi jaga sing asida thado defense army amadi KNFB na control tawbani hairi
Ngarang ayuk lebak asigi capital city oiriba Delhi dagi Imphal tamna lakadaba Indigo aircraft ama airport dagi paikhatkiba ikan Canadana technical problem maram oraga amuk hana Delhi gi Indira Gandhi International Airport landing tokre pawasina makata na hai Indigo flight 6E5118 asi Delhi gi Indira Gandhi International Airport dagi paikhatkibaga ikan Canadana minor technical problem ama pilot na detect tawrakpadagi masigi section thorang oina pilot na plane adu mamai leiraga airport amuk hanna landing tawkhibani charangna plane adu pung amarom pairaba matung technical problem adu thengnarakibani Ningimgi matung inna aircraft sing asi airport gi paikhatringai gi mamangda kari kari asoi angam yauribage haibadu check tawbani adubu ngarangi plane aduna paikhatlaba matung minor technical problem ama mayoknaki haibagi matang aduda Indigo gi maikaidagi hojik phawba official oiba karigumbo wafam amata phongdokpa leidri adubu hojik Maduna maram oraga passenger singda kudong chadaba thogan-khiba adugi damaktadi nungaitaba phongdokjari customer crew amadi aircraft asigi safety amasung security asi yamna maru oi schedule gi matung inna Delhi dagi pairakkiba Indigo gi flight adu nungtil pung ama minute 10 taba matamda Imphal da thunglagadabani hairi thodok asi Delhi dagi Goa tamna paigadaba Indigo flight ama ngarang nongthakta engine ama fail oirakpadagi Mumbai dagi emergency landing thokiba thodok tugi hek nonganbaga thokliba thodokni Makatarapa Aroiba Update Unit Identification Authority of India UIDAI na Aadhaar data basing achumba ngaktuna thamnabagi pandamda laikhidraba miyoi singi Aadhaar number reactivate tawnaba thabak paikhatle UIDAI na Registered Government of India ga khusamnaraga laikhidraba miyoi koti ama lakh 85 gi Aadhaar card lokhatuna reactivate tawgodori Bharat lengaki electronic amasi Information Technology Ministry na thokpa chirol amagi matung inna Registrar General of India na UIDAI da khangalakpagi matung inna Bharat ki state amadi Union Territory kunmari dagi laikhidraba miyoi lakh ama lising 85 gi Aadhaar card record pikhalakre masi civil registration gi thabakta sijinanabani verify tawraba matungda Aadhaar number koti lakh ama Taratred asimaki oina reactivate tawkre hairi lokhalakliba thabak asi civil registration system leitaba state amasung state Union Territory singdasu makhatana chathagigani hairi hojik phawbugi oina miyoi lakh 6,000 sikibagi Aadhaar record fangle amadi Aadhaar number reactivate tawnabagi thabak paikatle UIDAI na lokhalakpa anoba service ki matung inna my Aadhaar portal hangdoktuna sikiba miyoi singi Aadhaar number sing hariba portal asidagi khangnabasu thabak paikatle hairi